24 December 1999 Indian Airlines की flight IC-814 Nepal की capital Kathmandu dagi Delhi damakta khongsan bahorki. Normally Kathmandu dagi Delhi faubgi journey asi pung anirom gi journey ni. Adubu flight aduda tongliba passengers amadi crew members sing adudi khangjabadi natte. Makoi gi Delhi gi khongjat asi aduki matik sanggadori haibasidi. Plane asibu hijacker mangana hijack tauki. Asumna hijacker sing aduna passengers sing asibu thadona bagi damakta $200 million haibadi 1,650 crore rupees की demand तौरमी Indian government ta. Sida sunatna makoi gi maruiba demand da terrorist khrabu jail dagi release taunaba thadoknabagi demand su yormi. Madugi thangnaba numit tare ni adu India pumbagi miyam sing thamoi nik launa TV da madugi news adu tabu yengduna lainaki. Adugumba hijacking India gi history da ngasi phawda khwaidagi chawba amadi aroiba plane hijacking ni masi. Layok pha bahaiga masi gi matungdagi India da ngasi phawda plane hijack amatha phawba thokidri. Asi video